British ki makhada leramba Manipur kangleipak na ningtamba fangkhiba Numit Englishing amaga chamapan nifuga taret ki August 13 gi ningsing thoram ngasi United Committee Manipur UCM na lamfenda leiba office ta Pakhangba Yekpa Firal Chingkhatuna Pangthokkhre thoram gi manung channa ayuk pung 13 taba matamda lup asigi thomi singna saruk yaduna lining laishon pangthoklaga Ningtam Firal Chingkhatki thoram adu da UCM ki President Joy Chandra Konthauzam na haikibada British Dominion ki makuttagi kangleipak Manipur na ningtamba fangkhiba Numit asi Englishing amaga chamapan nifu-taret ki August 13 dani amadi India na August 10 ga mga da fangki maramaduna Manipur na India dagi ningtamba nong mahan ki kanongpok Asia gi manungda aikoi gi kangleipak asi maningtamba ningthaupan ba leipak ama oina chahi lising mga gi puari lady mahak na hai kangleipak Manipur na tangkak anirakta mikhapon ki ahanbada chahi taret Haibadi kumja Englishing amaga chamapan chanipan ngakpigani English kumja Englishing amaga chanipan taraga mapandagi Englishing amaga chanipan kunga taruk fawba awagi makhada leiduna chahi taret kuntak bahaina ngasi fawba kaunadri Marebang nungsiba ningthau gambir singi liching makhada British ki mateng lauraga ningti turel fawba awalan missing Pangthokkhre leibaki ningtamba amuk hanjinki ani subada kumja lising amaga chanipan Marifudara Mathoigi Mars Kuntra Mathoida Anglo Manipur War Laukthokhtuna April Kun Gataret Fawba Akan Malan Sokna Ramlaga Manipur Kangleipak British ki makutta maithiba nangduna chahi yangkhai gataruk mikhapon ki hairiba April Kun Gataret asibu ngasisu Dark Day haina thoram pangthokli Malemgi ani subalanjaw loiraba matungda malemgi oina loilam thamba thadokranaba matamda British na India thadokpaga iroinana Kangleipak Manipur su kumja Lising amaga chamapan nifuga taret ki August 13 gi ahing nongyaida ningtamba amok hangjinki British na ningtamba piramba numitagi kanglei miyam na haraw tayamba utuna numit humni chupna mai thanduna nungaiba fongtoki haina Joy Chandra Konthauzam na makhataki Item 91 da aikoina hairiba matam aduda aikoigi adugumba ifa ifu singna maramdam gidamakta majati gidamakta aikoi thawai phau kallaga aikoi iramdam ningtamba hanjelakba adugu masa masu oiba aikoina makoigi khungun liba habse aikoigi ithaudangne haibido mafum masu thamjage buddhism se British ki political agenda mahapu kaubani matam aduda buddhism ki private secretary sanasang gauro hariga loina na mafum aduda sat amatungda aikoi iramdam se ngasi dagi nahangna Kabuk Thong Kudimu Uldam ni haina Sinakhiba aikoi ningtamba hanjankiba numit aduburi aikoi na ngasi Firal Chingkhatuna iramdam gidamakta ijati gidamakta aikoi hairiba numit asibu ningsingphum thoi haiba wakulon yumphum oraga hairiba thabuk thoram singse pangthokpani haina miyamda thamjage